mayam punamakpu ikokna khurumjari mayam ngasi video se kari video no habisiko aina ngarang comment khara pathokjaba adugi marakta aina khoige koki manga hatkibagi matangda video ma hapsagibido adugi achumba details to adu ai mayam yefomda thamjage haidana ujarakliba video ni original video asida laire sida uriba koki KNAB gi mangasi moi kun asi Burma dagi Manipurda lan pangba lakpada moi manga junta army singna pharaga Kamjong district ta thengna badagi hatkhiba video oirame video asi 2025 ki May thagi oirame aduna ngasi NSCNIM na makhoi gi voice hapsin badu original oiramdre fake oirame video se original oiramdre bako haidi aina haisening badi Facebook ta thangalasu YouTube ta thangalasu haidi confirm oira kanda asise karamba matam gino kadai gino hairaga confirm oira kanda video adu upload tobiro caption ne ibe matam da phajana jingna ibiro ko habidi aisu haidi chapchana thengnaba matam da nahan narang se thengnaba matam da adum angang ani hatkibedugi kano ni laman kumbani ado angang hani hatkiba mioi shinduni phari se haidana ireiba ai caption do iraga thangalaiba mi do ado soiribedo adumaina soiradi adumaina soina adumaina hanagi video do puthoga hojiki saraga nasagi kanogi damakta haidi views ki damakta adumna chinthiraga oidaba padaba caption do iraga thangalakpa taradi mayam akhoisu haidi lauraga thangatliba akhoisu haidi chintiba tai ko moronda ko haidi maki do chummare haidena akhoidi haidi aina ko khoigi angang ani hatkibagi haidi hatba mioi mangaduni angang ani hatre chena ba mioi mangani phadana hatlibase adugi mioi mangaduni haidana akhoisu thawai se yam sathina haraujana nungai jarubadagi haidi mana caption do moina caption do irapo matamda mioi manga do phara haibagi caption do irapaduna koina harauna de kano se khoigi maki thangalaiba mi dudagi ina lauraga video do hapsagi bani adubu aigi video duga ai sumnatagidi haijakide achumbani haibado aina haikibaibu achumbara aranbara haibani bako gyan tawko khara gyan taraga tabiuba video do fajana munna tabiuba ko ina ngangi do ko ai achumbane ne direct haikibana chade masibu achumbara aranbara haibane bako adi mayamna chumilali dum hairo achumbara arambara and haibdo khangdokmina chana adubu ngasi aina Facebook ta uba phange sise fake oirame original id hanagi do natre hujing nongna thadrokpane aina ado yamna nungai paudo tabada kaina khoise chamna kono nungaiba haidi harauba haitare bako kasu khangjadraba angangani dubu hatliba mioi sinduni phadana hatu ise and haibdo adumaini ida thangalabani na mayam kananasu thajaroidra peloidra mioi do haidi angangani hatliba hatpada chenariba mioi singdo phaba ngamde na leiraga do phare hatle hato en hairaga thangalabani na khoju thajaba haidi magi caption duna khoju thajahanbane bako mayam ko aduna magi caption duna thajahanbane adubu akhoisu achumbani haina achumbara alanbra haibagi khambam thote kai noidi hojiste video ma thangalakpa photo ma thangalakpada fake ata oireba ko duplicate ngata oireba dubu original thangalakpa matamda akhoi fake ne laurane ba masi karigino jugo chadaba natai chadaba views pamba mina tabu thangatna bani sije ko jugo chadaba asengba aranba khangdini gi thangatba mi do adudun thangatbani adubu Facebook sida YouTube ta thangaliba singsisu adi original tani ko dubu orga so fake yauri ko myam ko aduga Facebook ta di loire pungloi pura fake thangale kaino hidi makhoi nga ki tui content dugi views ki damakta mi hidi maite khoida sana bai se sana bade phasa sana re ko maite khoida ko maite khoi se pangni yaina sana ri bene mako pangboduna natro ngasi kuki hui jingdo se sida uriba mami se photo sigi mami se yengu se mayam ko se matamduda maitai ikhoina nathibong chakto pijadana makhoibu adi shiram daidagi kalakliba maitai ikhoi se apangbane ba apangwa oirubudo matamduga khoise minungsi chawrubudo duduna ngasi minungsi dugi mathakta makhoina mu asigi minungsi se birei meba ko sigi minungsi leitaba
사제체 민웅시 레이터바 사제체 코이디 짤레이메바 코이네 민웅시 타무보도 누시루보도 하이디 마 코이기 아와보다 마팅 빵루바 코이샹 아시디 아와밤다 따레 아디 ngasi akhoi maite akhoi cookie singse makoi na matamduda sigi sanu changi sanu loi tungra sanu aina maite akhoi na khandokdana leiramba taraga ne ngasi akhoi se awaba nangoi ko myam ko adu aidi ai sa se kasargini adu aine yam nungai tabamdi ko manipur da leiriba ichini naw lungpa ima ibin indon inaw sing bu haidi पंगबदगी असी से ngasi si थौदो से थोकपने बको अदि मणिपुर द लेरिबा इसिन इनाव सिंगना हाइदि सिंगम तारगदि मतमदुदा कुकी सिंगबु पिजा पिथक्तना चंगजफम पिरमदबा तारगदि ngasi मणिपुर द लेरिबा इसिन इनाव सिंगदो सिगी फिबम सोकलो ओएबा मसा काइनबा नंगोय अदुगा तौरिबा मयाम से अखोय मैतै मसिंग यामे सिजल इसेको अदुनने थाजफम लेतनने अखोय मैतै से तुमनी एन हारिसे अदुबु जाति अमबो हेक्ता तुमबदी यादे मैम को थाजाबा थमसे अदो मखोइदा मिनुंगसी उत्तना को मखोइदा मिनुंगसी उत्तना अमतंगने मैतै से मिनुंगसी चावबदा मैतै को मैतै एखोइनी मिनुंगसी चावबदा मैतै एखोइनी aina hainingbadi ko mayam chumi ko minungsi chawbada maitei ekhoi ni ngasi minungsi do ne ba minungsi jamna chawruba thamoi jamna sengubado aduduna ngasi ekhoi se khoi maitei ekhoi se awaba nangi bani sigi phibam jawrei bani ko aduna isagi yum lei na isagi lamda yum saraga leijaba phawba relief camp da leiyaba jingdo isagi iramdagi tanthokpirak paise mokhoina siramdaida khoi mafamda puraga thambi khibanga fampiruba minungsi chawdana changja fampiruba mabuk chak to thanibagi pijakhibado ngasi mete khoido dogi phulne ba khoina nangi seko matamduga khoina minungsi thamamdradi makhoido loi tumnaba si khadaba chumiko aduna aina last ki wina hale se ko maitai bu chingthaba su lepte hujik se maitai ju hun ba su lepte mi gi khun ge se lai na hulla wang na mi gi khun se hulla wang ni do maitai bu hulla wang ni khoi mesen hunna wang na ba se tokpi de si lepi de si khoi mesen ma ta ose siare lo sanjarage man tron lobby da thokiba angang trong lobby da angang ani hat khibdu adu gi mahik chingdo asi khoi ne se akhoi service command nagar mi na mathang setpa hore moi powder sida thoraga tawninge hena lakpagi hoina phagramne se sidi doshin grani